Kukisingna drone bombing Chathabada Sijinnakhiba ambulance Army na Khurak Hangdana Leiriba Leimakhong Areadagi Changlakhibani Haiba Khangba Ngamkhre Pawasi Pandam Pausiadagi Lokhatchabane Drone bombing gi attack thigatpada mateng pangnaba IIT Delhi gi expert thunglakre Kuki militant singna drone bombing Chathabada Sijinnakhiba ambulance masak khangdokpa ngamkhibaga loinana ambulance adu Army na Khurak Hangdana Leiriba Leimakhong Areadagi lakpo iramle haina awangba thaki source amana hairi haina News 18 gi paw amana haire pawasina makata na hai Kuki militant singna tha asigi saisat amada Imphal West District ki manungsanba mitai khul kautrukta Chathabada drone bombing adu essential service ki mingda ambulance sijinnaduna Army na Khurak Hangdana Leiriba Leimakhong Areadagi Changlakhibani haina intelligence ki source amana khangba ngamkhre haire pawasina Manipur police ki report paladuna hai Kukisingna mitai gi khulsingda sathariba attack sing asida tongan ba makhal gi afaba khulai sing sijinnare loinana thawong asida chenariba militant singi mathakta athubada chapchaba thabak laukhatkani haibagi thajaba pire amaromda drone bombing chathagibagi thodok thijinbada mateng pangnaba amade drone attack karamna chathagani amade counter drone attack karamna tawgani haibagi matangda state forcing da khanganaba Indian Institute of Technology IIT New Delhi gi professor Manipur da thunglare Pawgi likhun amagi matungin na tha asigi amada Imphal West ki lamsang police station gi manungsan ba kautrukta Kuki militant sing na BSF amade state force gi mathakta afaba makhal gi drone sijinnaduna bom thadaraktuna landabagi thodokta maunaha ama sikhiba masanupi na sokpaga loinana state force gi marakta su asokapan nangkhiba thodok amagi matung Manipur police ki maikaidagi haijabadagi IIT Delhi gi professor asi Manipur da lakpani haire Delhi dagi thunglakhiba professor Senior forensic expert Indian Army ki official sing loinana BSF CRPF amasung Manipur police ki makok thongbo officer sing loinana drone attack ki matangda technology technical gi oiba matangda khanabaga loinana drone sijinnaduna attack Chathabada mafam saba chadaba singi matangda su kupna khanakhre haire Manipur police ki makok thongbo officer amana phongdorokpada kautruk amasung senjam chirangda drone bombing chatharakhraba matung IIT Delhi ki expert sing thabirakuna State Force ki maikaida technical ki knowledge sing pibi na bahaijakhibane makhata na sigumba drone attack satharakpa ngamdanaba IIT ki professor asina Manipur police yauna tongan ba forcing ki makok thongba official singda mateng piga nei aduba drone sijinnaduna RPG thadarakhiba asina maram oidaga hiram asigi matangda thingnaba chapchaba karamba technology sijinnagani haina khangdok paibasi araiba thabak amadi natte haire Senior official asina makhata na phongdorokpagi matungin Manipur asi chingilam oiba maramna drone bombing ki counter Chathabada atai border area sing da sijinnariba technology adude sijinaba yaroidori haina su phongdorokle makok thongbo official asina phongdorokpada drone bombing chatharakraba matung hiram asigi matangda Union Home Secretary Govind Mohan na chair lauduna review mi phamama pangthoktuna khanaba leire India Pakistan border area gi oinade border security force amade Indian Army na mai pakna counter tawba ngamlei masigi matangda su Manipur police ki maikaidagi expert singi mat pibirangnaba su haijaba leire haire atopa pawgi likhun amagi matungin na central amadi police forcing da counter drone attack ki matangda technology ki knowledge pina bakhangan khre Manipur lengang na su expert singi recommendation matungin na anti drone gun na chingba laina ba thabak laukhatlei hauji mag Imphal West kilometer 9 tara fawbagi manungda drone attack counter tawnaba system install tawre afaba makhal gi drone khara khak leibada lupa crore ani ahum changbana permanent solution ama purangnaba honabada matam khara changkhigani haire handa kautrukta drone sijinnaduna security force ki mathakta bom thada duna landarakhiba du yamna train tawraba professional amade technical expert soidana maki yawram gadavana hiram asigi matangda authority singna yamna kumna phibam asi yengsinbaga loinana amugana attack asi tawrakpada mayoknana ba state forcing mikupna hum singna leiri haina su Manipur police ki maikaidagi phongdorokle